Ngasisu amuk mayamgi mafmda Manipur True Horror Story na anauba tasengna thokhiba wari amasu mayamgi mafmda putuna lakchari. Wari asi India gi mapanda US da thokhiba wari amani US ki Mussoorie hairiba tourist center sida thokhiba wari amani. Wari asi kamai tauge haiba matamda hujiki India macha manga mamingun hairabda Anil, Neha, Rajesh, Nikhil, Prakash amasung Somya makoi manga asi India macha ngaktani makoi manga asi US da tabak tawtuna leiba mi ngaktani. Adubu hujiki makoina tabak tawtuna liriba jaga adudagi Mussoorie hairiba tourist center asi fauda kilometer 8-9 adumaina lape hai. Adubu nongmadi makoi manga asi India macha ngaktani na makoi manga pulli aduga makoi manga asi nongmadi akoina Mussoorie hairiba tourist center asida makoi koiba chatnabagi lepami. Aduga numit adu yorkpa matamda makoi manga harau-harauna tourist center asida Mussoorie hairiba jaga asida makoi lai. Aduga Mussoorie hairiba jaga asi malemgi oina khwaidagi hena fajaba mafm amasuni mahaki natural gi oiba fajaba haibadi akoigi makoigi beach haradi akoi liriba akoigi haipan upan mayamda yengbada yamna fajaba ama oi hai Mussoorie hairiba jaga asi. Aduna hujiksu mayamgi prithivigi leiba ki miyam khudingna Mussoorie hairiba jaga asi lep leitana nuntigi adum laknari hai. Aduga tawbudabu makoigi jaga aduda khwaidagi protected oiba sacred area ama oina hotel ama lei hai. Hotel asi chahi chamagi mataktagi londuna tham leiraba hotel ni hai. Hotel asi Hotel Havoc haina su khangnai. Aduga makoi manga asi hujiki Mussoorie hairiba jaga asida koiba lakpa matamda hujiki Anil hairiba nupa asina hujiki Hotel Havoc hairiba sigi matangda wari mahakna hana Hotel Havoc ki maramda wari hana mahak wari khara taba khangba khara lei haibadi Hotel Havoc haibasi mayamna haidi tamnaba mafm aduda akoigi thainigi British woman British nupi amakak yamna ningamdana sikhraga mahaki thawai na amana siki Hotel Havoc hairiba manung asida mahaki mayum dongna adum mahakna panduna lei hai. Kanagumbana hujiki Hotel Havoc haidida changlaga karigumba leiba taragadi mahakpu hujiki spirit aduna mahakpu kihanba natragana mahaki thawai bu laungnaba honnai hai. Adugi wari aduna hujiki jaga asi gate londuna ngaktuna mayam changandabida protected zone oina thambani hai hujiki Mussoorie hairiba tourist center aduki jaga amada. Adubu Anil haiba nupa asi hujiki wari aduna mahaksi tasengna bu oiba jala natragana oidabu oiba jala haibagi wakhalda mahak yamna langtaknaba hujiki hotel aduda Hotel Havoc hairiba sida mahak changningbagi wakhal ama pokhi. Aduna mahakna mahaki mamanaba marum mapangsingda haiki akoina ngasi Mussoorie asida lakpada fajaba mayam ama ure. Adubu akoina tawgadaba akoina changadaba mafm amadi watli haina mamanabasing aduda haiki. Mamanabasing aduda mahakna hai ngasidi Hotel Havoc da pung 2
ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯣꯇꯦꯜ ꯍꯦꯕꯣꯛꯇ ꯆꯪꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯨꯔꯒ ꯑꯩꯈꯣꯏ ꯊꯣꯛꯂꯛꯁꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯗ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯃ ꯑꯅꯤꯗꯤ ꯃꯈꯣꯏ ꯍꯥꯟꯅꯒꯤ ꯋꯥꯔꯤꯁꯨ ꯍꯥꯟꯅ ꯅꯤꯝꯕꯨ ꯃꯌꯥꯝꯅ ꯉꯥꯡꯅꯕꯗꯁꯨ ꯃꯈꯣꯏꯁꯨ ꯍꯥꯟꯅ ꯍꯥꯏꯐꯦꯠꯇꯤ ꯇꯥꯏ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯈꯤ, ꯚꯥꯏ ꯑꯗꯨ ꯆꯪꯉꯣꯏꯁꯤ ꯚꯥꯏ, ꯑꯗꯨ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯄꯣꯠ ꯑꯗꯨꯅ ꯆꯨꯝꯕꯃꯛ ꯑꯣꯏꯔꯝꯃꯒꯗꯤ ꯑꯩꯈꯣꯏ ꯐꯠꯇꯕ ꯗꯣꯁꯥ ꯇꯥꯒꯅꯤ ꯑꯃꯁꯨꯡ ꯑꯋꯥꯕ ꯅꯪꯒꯅꯤ ꯍꯥꯏꯅ ꯑꯅꯤꯜꯗ ꯀꯟꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯍꯣꯇꯦꯜ ꯍꯦꯕꯣꯛꯇ ꯆꯪꯕꯒꯤ ꯋꯥꯈꯜꯂꯣꯟ ꯄꯨꯊꯣꯔꯛꯏꯕꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯅꯤꯜꯅꯅꯤ꯫ ꯑꯅꯤꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛ ꯍꯧꯖꯤꯛꯀꯤ ꯍꯣꯇꯦꯜ ꯍꯦꯕꯣꯛꯇ ꯆꯪꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯆꯞ ꯌꯨꯡꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯨꯁꯣꯔꯤ ꯍꯥꯏꯔꯤꯕ ꯇꯨꯔꯤꯁ ꯁꯦꯟꯇꯔ ꯑꯁꯤꯗ ꯂꯥꯛꯄꯒꯤ ꯑꯥꯏꯗꯤꯌꯥ ꯄꯨꯊꯣꯔꯛꯈꯤꯕꯁꯨ ꯑꯅꯤꯜꯅꯅꯤ ꯍꯥꯏ꯫ ꯑꯁꯤꯗꯩꯁꯤꯗ ꯑꯅꯤꯜꯅ ꯌꯥꯝꯃꯟꯗꯕꯗꯒꯤ ꯃꯈꯣꯏ 5 ꯑꯁꯤ ꯑꯅꯤꯜꯅ ꯍꯥꯏꯕꯗꯨ ꯌꯥꯔꯗꯨꯅ ꯃꯈꯣꯏ 5 ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 2 ꯇꯥꯕ ꯉꯥꯏꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗꯩꯁꯤꯗ ꯃꯈꯣꯏꯒꯤ ꯇꯦꯟꯠ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯨꯁꯣꯔꯤꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯣꯇꯦꯜ ꯑꯁꯤꯗ ꯆꯪꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯂꯥꯛꯈꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯃ ꯍꯧꯖꯤꯛꯀꯤ ꯍꯣꯇꯦꯜ ꯍꯦꯕꯣꯛ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃ ꯂꯩꯔꯝꯈꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯥꯏꯈꯤ, ꯍꯣꯇꯦꯜ ꯍꯦꯕꯣꯛꯇ ꯑꯩꯈꯣꯏ ꯆꯪꯒꯦ ꯍꯥꯏꯅ ꯃꯈꯣꯏꯅ ꯍꯥꯏꯖꯈꯤ, ꯀꯔꯤ ꯀꯔꯤꯅꯣ ꯂꯩꯕ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯈꯨꯝꯃꯛꯈꯤ, ꯁꯤꯒꯤ ꯃꯐꯝ ꯑꯁꯤ ꯆꯪꯕ ꯌꯥꯗꯦ, ꯃꯌꯥꯝꯅ ꯄ꯭ꯔꯣꯇꯦꯛꯇꯦꯠ ꯖꯣꯟ ꯑꯣꯏꯅ ꯊꯝꯕꯅꯤ, ꯁꯤꯒꯤ ꯍꯣꯇꯦꯜ ꯆꯪꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯊꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯗ ꯄꯩꯁꯥ ꯈꯔ ꯄꯤꯔꯒ ꯍꯧꯖꯤꯛꯀꯤ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯒꯦꯠ ꯑꯗꯨ ꯍꯥꯡꯍꯟꯗꯨꯅ ꯃꯈꯣꯏ ꯍꯧꯖꯤꯛꯀꯤ ꯍꯣꯇꯦꯜ ꯍꯦꯕꯣꯛ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯆꯪꯕ ꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯍꯣꯇꯦꯜ ꯑꯗꯨ ꯃꯅꯨꯡꯗ ꯆꯪꯉꯛꯄꯒ ꯃꯈꯣꯏꯅ ꯑꯍꯥꯟꯕꯗ ꯃꯅꯨꯡ ꯈꯔ ꯆꯪꯕ ꯍꯧꯔꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯃꯈꯣꯏ ꯌꯥꯝꯅ ꯃꯅꯝ ꯈꯔ ꯀꯟꯕ, ꯃꯅꯝ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯈꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯅꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯏꯅꯈꯤ, ꯀꯔꯤ ꯃꯅꯝꯅꯣꯅꯦ ꯑꯁꯨꯛ ꯌꯥꯝ ꯊꯤꯅ ꯅꯝꯊꯤꯕ ꯑꯁꯤꯕꯨ ꯍꯥꯏꯅ ꯃꯈꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯕꯗꯤ ꯄꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯈꯪꯅꯤꯡꯕ ꯂꯥꯡꯇꯛꯅꯕꯅ ꯄꯤꯛ ꯊꯟꯕꯅ ꯑꯅꯤꯜꯗꯤ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯗꯦ ꯃꯍꯥꯛꯇꯤ꯫ ꯑꯗꯨꯕꯨ ꯑꯇꯩꯗꯨꯗꯤ ꯇꯨꯖꯨꯡꯕ ꯃꯌꯥꯝ ꯑꯃ ꯄꯣꯛꯈꯤ, ꯃꯈꯣꯏ ꯃꯔꯤꯃꯛꯇꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯑꯅꯤꯜꯅꯦ ꯃꯈꯣꯏ 5 ꯑꯁꯤ ꯃꯊꯪ ꯃꯊꯪ ꯍꯧꯖꯤꯛꯀꯤ ꯍꯣꯇꯦꯜ ꯍꯦꯕꯣꯛ ꯍꯥꯏꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯀꯥ ꯄꯨꯝꯅꯃꯛꯇ ꯃꯊꯪ ꯃꯊꯪ ꯆꯪꯉꯒ ꯊꯤꯕ ꯍꯧꯔꯛꯈꯤ, ꯀꯔꯤ ꯀꯔꯤ ꯂꯩꯕꯖꯥꯠꯅꯣ ꯍꯥꯏꯅ ꯍꯣꯇꯦꯜ ꯑꯗꯨꯗ꯫ ꯑꯗꯨꯕꯨ ꯖꯒꯥ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯆꯤꯌꯔꯁ, ꯇꯦꯕꯜ, ꯐꯃꯨꯡꯁꯤꯡ ꯂꯩꯕ ꯑꯗꯨ ꯎꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯧꯖꯤꯛꯀꯤ ꯃꯈꯣꯏꯅ ꯀꯥ ꯑꯃꯔꯣꯝꯗ ꯆꯠꯂꯤꯉꯩꯗ ꯅꯦꯍꯥꯅꯦ, ꯔꯥꯖꯦꯁꯅꯦ, ꯅꯤꯈꯤꯜꯅꯦ, ꯄ꯭ꯔꯀꯥꯁꯅꯦ, ꯁꯣꯃ꯭ꯌꯥꯅꯦ, ꯃꯈꯣꯏ 5ꯃꯛꯇꯤ ꯑꯅꯤꯜꯒꯤ ꯃꯇꯨꯡ ꯏꯟꯅꯕ ꯑꯁꯤꯗꯩꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯅꯦꯍꯥ ꯍꯥꯏꯔꯤꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯨꯡꯗ, ꯅꯦꯍꯥ ꯍꯥꯏꯗꯤ ꯅꯨꯄꯤꯅꯤ, ꯃꯥꯅ ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯅꯨꯄꯤ ꯑꯃꯈꯛꯇꯅꯤ꯫ ꯑꯅꯤꯜꯅ ꯃꯃꯥꯡ ꯊꯥꯏ ꯅꯦꯍꯥꯒꯤ ꯃꯈꯣꯜ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯌꯥꯝ ꯑꯀꯟꯕ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ꯫ ꯇꯥꯕꯁꯤꯗꯩꯁꯤꯗ ꯃꯈꯣꯏꯅꯗꯤ ꯍꯥꯟꯅ ꯌꯦꯡꯁꯤꯜꯂꯨꯏ, ꯅꯦꯍꯥꯅ ꯃꯇꯨꯡ ꯊꯪꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯦꯍꯥꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗ ꯃꯈꯣꯏꯅ ꯇꯨꯡꯗ ꯂꯩꯊꯣꯛꯑꯒ ꯌꯦꯡꯕ ꯃꯇꯝꯗ ꯅꯦꯍꯥꯗꯤ ꯂꯩꯔꯝꯗꯕꯗꯒꯤ ꯃꯈꯣꯏꯅ ꯅꯦꯍꯥ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯇꯣꯔꯆ ꯂꯥꯏꯠ ꯑꯆꯧꯕꯁꯤꯡꯗꯨ ꯀꯥꯞꯇꯨꯅ ꯃꯈꯣꯏꯅ ꯀꯣꯏꯊꯤ ꯊꯤꯈꯤ꯫ ꯑꯗꯨꯕꯨ ꯅꯦꯍꯥꯗꯤ ꯂꯩꯕ ꯎꯈꯤꯗꯦ꯫ ꯑꯗꯨꯒ ꯈꯤꯇꯪ ꯂꯥꯞꯇꯛꯅ ꯀꯥ ꯑꯃꯔꯣꯝꯗ
ꯈꯔ ꯂꯥꯎꯕꯒꯤ ꯃꯈꯣꯟ ꯑꯃꯨꯛ ꯇꯥꯔꯛꯈꯤ꯫ ꯑꯗꯣꯝꯗ ꯃꯈꯣꯏ ꯆꯦꯜꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯅꯦꯍꯥ ꯑꯗꯨ ꯃꯈꯣꯏꯅ ꯀꯥ ꯑꯃꯗ ꯃꯍꯥꯛ ꯌꯥꯝꯅ ꯃꯈꯣꯏꯅ ꯊꯥꯖꯗꯕ ꯃꯑꯣꯡꯗ, ꯌꯥꯝ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯅꯦꯍꯥ ꯑꯗꯨ ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯩꯕ ꯎꯈꯤ ꯃꯈꯣꯏꯅ꯫ ꯑꯗꯨꯗ ꯃꯈꯣꯏꯅ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯑꯝꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯅꯁꯨ ꯂꯥꯎꯏ꯫ ꯑꯗꯨ ꯃꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯅꯦꯍꯥꯒꯤ ꯀꯩꯅꯣ ꯑꯗꯨ ꯂꯧꯊꯗꯧꯒꯤ ꯇꯧꯔꯤꯉꯩꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯗꯨ ꯆꯪꯉꯛꯈꯤ꯫ ꯑꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯗꯨꯅ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯇꯦꯕꯜ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛꯀꯤ ꯅꯦꯍꯥ ꯑꯗꯨ ꯂꯧꯊꯈꯤ ꯃꯈꯥꯗ ꯂꯩꯃꯥꯏꯗ ꯂꯧꯊꯔꯒ ꯊꯝꯈꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯅꯤꯜ ꯍꯣꯏ, ꯅꯤꯈꯤꯜ ꯍꯣꯏ ꯃꯈꯣꯏꯗꯤ ꯂꯣꯏꯅ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ꯫ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯀꯤꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯅꯤꯜꯅ ꯅꯦꯍꯥ ꯑꯗꯨ ꯈꯣꯝꯈꯠꯇꯨꯅ ꯃꯍꯥꯛꯇꯨ ꯄꯝꯃꯒ ꯊꯣꯛꯂꯛꯈꯤ꯫ ꯄꯝꯃꯒ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯂꯩꯍꯧꯕꯅꯤ꯫ ꯑꯗꯨ ꯄꯝꯃꯒ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏꯅ ꯊꯣꯛꯂꯛꯀꯦ ꯇꯧꯕ ꯂꯝꯕꯤ ꯑꯗꯨꯗ ꯊꯣꯡ ꯑꯗꯨ ꯍꯥꯡꯒꯦ ꯇꯧꯕ ꯃꯇꯝꯗ ꯊꯣꯡ ꯑꯗꯨ ꯖꯥꯝ ꯑꯣꯏꯁꯟꯈꯤ꯫ ꯊꯣꯡ ꯑꯗꯨ ꯍꯥꯡꯕ ꯌꯥꯈꯤꯗꯦ꯫ ꯊꯣꯡ ꯍꯥꯡꯕ ꯌꯥꯗꯕꯗꯒꯤ ꯃꯈꯣꯏꯅ ꯃꯇꯨꯡꯗ ꯑꯣꯟꯊꯣꯔꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯗꯨ ꯆꯞ ꯌꯨꯡꯅ ꯂꯦꯞꯄ ꯂꯩꯔꯒ ꯃꯍꯥꯛ ꯃꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯉꯛꯈꯤ꯫ ꯃꯨꯟꯅ ꯌꯦꯡꯉꯛꯑꯒ ꯀꯃꯥꯏꯅ ꯇꯧꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯂꯩꯊꯔꯛꯏ꯫ ꯇꯞꯅ ꯂꯩꯊꯔꯛꯑꯒ ꯃꯉꯛꯁꯝ ꯑꯗꯨ ꯇꯞꯅ ꯇꯠꯂꯒ ꯏ ꯄꯤꯔꯤ ꯄꯤꯔꯤ ꯀꯥꯞꯄꯒ ꯃꯉꯛꯁꯝ ꯑꯗꯨ ꯂꯩꯃꯥꯏꯗ ꯀꯦꯟꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯋꯥꯟꯗꯕꯃꯛꯇꯤ ꯋꯥꯟꯗꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯔꯣꯏꯕꯤ ꯊꯥꯅ ꯂꯥꯎꯗꯨꯅ ꯑꯅꯤꯜꯗꯤ ꯅꯦꯍꯥꯗꯨ ꯄꯝꯃꯒ ꯑꯗꯨꯝ ꯂꯩꯈꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯔꯥꯖꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯄꯨꯔꯥ ꯆꯞ ꯌꯨꯡꯗꯨꯅ ꯋꯥ ꯉꯥꯡꯗꯕꯤꯗ ꯆꯞ ꯌꯨꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯁꯤꯡꯗꯨ ꯎꯕ ꯃꯇꯝꯗ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯅꯤꯜ ꯑꯁꯤ ꯅꯦꯍꯥꯗꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯝꯈꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯔꯥꯖꯦꯁꯀ ꯅꯦꯍꯥꯒ ꯃꯣꯏꯅꯤꯃꯛ ꯃꯅꯥꯛ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯦ꯫ ꯑꯗꯨꯒ ꯔꯥꯖꯦꯁꯇꯤ ꯆꯞ ꯌꯨꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯗꯨ ꯑꯅꯤꯜ ꯑꯗꯨꯅ ꯂꯩꯊꯣꯔꯛꯄꯗ ꯑꯃꯨꯛ ꯃꯈꯣꯏꯅ ꯀꯔꯤ ꯎꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏ ꯌꯥꯔꯝꯗꯕ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯔꯛꯈꯤ꯫ ꯃꯊꯟꯗ ꯍꯥꯡꯇꯣꯔꯛꯑꯒ ꯃꯈꯣꯏ ꯃꯃꯥꯡꯃꯛꯇꯗ ꯉꯁꯥꯏꯒꯤ ꯅꯦꯍꯥꯒꯤ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ, ꯅꯦꯍꯥꯗꯤ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯅꯦꯍꯥ ꯑꯃ ꯊꯣꯡꯗ ꯍꯥꯡꯇꯣꯛꯑꯒ ꯂꯦꯞꯇꯨꯅ ꯂꯩꯕ ꯎꯈꯤ꯫ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯅꯦꯍꯥ ꯅꯠꯇꯦ, ꯀꯔꯝꯕ ꯅꯦꯍꯥꯅꯣ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯃꯀꯣꯛ ꯉꯥꯎꯈꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯑꯅꯤꯜꯒꯤ ꯄꯤꯔꯈꯥꯎꯗ ꯌꯥꯎꯕ ꯃꯥꯒꯤ ꯃꯦꯠꯆ ꯍꯥꯏꯕ ꯇꯥꯔꯦ, ꯃꯩꯈꯦꯠ ꯑꯃ ꯌꯥꯎꯈꯤ, ꯒ꯭ꯌꯥꯁ ꯃꯩꯈꯦꯠ ꯑꯃ꯫ ꯃꯩꯈꯦꯠ ꯑꯗꯨ ꯃꯍꯥꯛꯅ ꯊꯥꯔꯒ ꯍꯧꯖꯤꯛꯀꯤ ꯂꯦꯞꯄꯤꯕ ꯅꯦꯍꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯂꯪꯁꯤꯟꯕ ꯑꯗꯨꯗ ꯃꯩꯗꯨꯅ ꯄꯥꯟꯕꯗꯒꯤ ꯍꯧꯖꯤꯛꯀꯤ ꯅꯦꯍꯥ ꯑꯗꯨ ꯅꯦꯍꯥ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛ ꯊꯥꯏꯅꯒꯤ ꯁꯦꯟꯆꯨꯔꯤꯒꯤ ꯃꯃꯥꯡꯗ ꯀꯌꯥꯗ ꯂꯩꯈꯤꯗ꯭ꯔꯕ ꯍꯧꯖꯤꯛꯀꯤ ꯇꯝꯅꯗꯨꯅ ꯂꯩꯕ ꯁ꯭ꯄꯤꯔꯤꯠ ꯑꯗꯨ ꯑꯣꯏꯔꯝꯈꯤ꯫ ꯁ꯭ꯄꯤꯔꯤꯠ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯣꯟꯊꯣꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯔꯥꯖꯦꯁꯇꯤ ꯑꯗꯨꯝ ꯌꯨꯡꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ, ꯆꯞ ꯌꯨꯡꯗꯨꯅ ꯃꯃꯤꯠꯇꯨ ꯂꯪꯈꯠꯂꯒ ꯑꯣꯟꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯑꯗꯨ ꯑꯣꯟꯊꯣꯔꯛꯄ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯔꯤꯕꯗꯤ ꯑꯅꯤꯜꯅꯦ, ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯅꯤꯍꯨꯝ ꯑꯗꯨ ꯈꯛꯇ ꯃꯉꯥꯏꯔꯦ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯀꯟꯅ ꯆꯦꯟꯐꯝꯁꯨ ꯂꯩꯇꯕ ꯊꯣꯡꯅꯥꯎ ꯑꯃ ꯂꯤꯛꯂꯤꯅ ꯈꯥꯕ ꯑꯃ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯔꯣꯝꯗ ꯆꯦꯜꯂꯛꯑꯒ ꯃꯈꯣꯏꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯀꯧꯈꯥꯏꯗꯨꯅ ꯊꯨꯒꯥꯏꯔꯒ ꯃꯈꯣꯏ ꯆꯦꯟꯊꯣꯔꯛꯈꯤ ꯖꯪꯒꯜ꯫ ꯃꯈꯣꯏꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯀꯧꯈꯥꯏꯕꯗꯨꯗ ꯂꯝꯕꯤ ꯑꯗꯨ ꯖꯪꯒꯜ ꯑꯣꯏꯔꯝꯈꯤ꯫ ꯖꯪꯒꯜ ꯑꯗꯨ ꯐꯥꯎꯗꯣꯛꯂꯒ
पुलिस स्टेशन अमा लेरमकी पुलिस स्टेशन अदुदा मखोइना पुनमक पामता पाउदमकी हाइबदी सुमाय सुमाय तौदना सुमायना थोदो ओसी थोए अदुगा मखोइगी ममानबा अमगा माय ममानबी अमगदी तादना सुमायना लेहौरे हाइदना मखोइना तमौकी अदुदा पुलिस सिंगदुनासु मखोइदा ngangaकी अदुमायना अदुगी मफम अदु प्रोटेक्टेड ओइबा मफमनी कनामदा चंगबा यादा मफमनी अदुदा नकोइना करी मरमगी चंगुरिबनो हाइदना हंगकी अदुबु मखोइना कंप्लेन अदु तौबा लाकपदगी पुलिस अदु मखोइ पुलिसिंग अदु लाखी लागा हुजिकी होटल अदुदा मखोइ अनि अदु leiba मखोइ येंबा लाखी अदुगा पुलिसिंग अदु लाकपा मतमदा हुजिकी नेहाने राजेशने मखोइ अनि तादुना लेरमकी अदुदुगा मखोइना येंबा मतमदा राजेश अमसुंग नेहा सोरबुदी होलमकी अदुदा खुदक्ता मखोइना इमरजेंसी कॉल तौरगा हॉस्पिटल दा हुजिकी मखोइ अनिमक पुरगा चटखी अदुगा पुलिस अदुना ngasai thokhiba thodok likriba mayam sumaina security mang katlaga tarakhiba leimaida kelakhiba jaga I biri biri kapna tokhiba jaga adu adumbagi mami shami leibra haiduna police na koithi tiki khoina tambagi matungina adubu mafam adu kemta sanin kemta leiramde kemta kanamta su leiramde isu taramde karimta tabu khide afam aduda aduka mokhoina tholakpadasu mokhoina security ama leirami hai security adusu leiramde adubu mokhoina tholaga gate lonjalaba matamda gate tugi mapanda mokhoina kana ukige haiba matamda hujiki anilna mokhoigi ngasagi nupi amasung ngasagi security mokok yaudaba adu thongnau manungdagi mahakna gate lepa matamda thongnau-dagi mahakna lepa leiba adu uki anilna amukhanna adubu anilna munna yengduna policing aduda mahak haikidre mamanabasing aduda su haikidre anilna mahakna di punamak uki maramdi mahakna hotel adu changningbagi wakalonda mangna pusinduna changkibanina atamnana spirit aduna mangonda tainabagum tauki aduna anilna chalamdai phauda hujiki spirit nupi amasung makok yaudaba security guard aduna yengduna adum lehauba adu mahakna tung wala yengdasu adum lehauki hai yengduna lehauki hai sumai taudana makoi tholaki aduga adugi numit tudagi makoi Mussoorie hai mafam se amuk hana visit taukidre aduduga makoi punamak India da su lakidre hai US da dum laikrai numit tudagi makoi Mussoorie da su chatkidre aduga India da su mona halaktre hai US da dum thabak tawduna dum laikre hai sumaina yamna thajaningai oidaba thoamgadrane thoamoidrane haiba wari asi hujik mak prithvi da thoktuna dum leiri aduna matang asida wari asi loisinjare aduna atopa anauba video amagidamakta anauba tasengna thokhiba horror story amagidamakta channel asibu nuksibiduna subscribe tawbiramu amasung like comment bibiramu makada ngashi oinadi mayamdagi bidaya lawjaragi thank you